State asida lairiba central institution sing Thingbagi Kongjang Sangsilakliba Asigi Sarugama Oina, Singzamay Wang Matorban, Ketri Laikai Apunba, Mairapaibi Lupna, Ngasi Imphal'S District, Akampata Laiba, National Institute of Electronics and Information Technology, Neilit Imphal'S Administration Block Amadi Institute Asigi Get Solon Sincray. Nakalamaromda Central Educational Institution Sing Thingbagi Kongjang Sangsin Biganu Haina, Mahiroi Loop Tarugna, Miyamda Apil Torakli. Neilit ki Administration Block Amadi Get Solon Bagi Kongjang Ado, Ngasi Ayok Pung Mapan Gaminit Kuntrarom Tabaduaida, Maike Adumge Mairapaibi Singna Sathakibani. Mairapaibi Sing Aduna Ahanbada, Institute Asigi Director Unanaba, Mahaki Office Tamna Sangsinki, Director Lairam Dabadagi, Institute Asigi Maruaiba Official Singa Unaduna, Institute Asi Thong Lonaba Kanganki, Tungda Mairapaibi Sing Aduna, Institute Asigi Oza Sing, Mahiroi Sing Amade Staff Sing, Institute Asidagi Thokan Krabamatung, Administrative Block Amade Get Solon Sinki, Go Back Assam Rifles, Manipuri Assam Rifles Lautu Amade, Imalay Bagna Yaifare Haibana Chingba, Kolau Kya Lauduna Satakiba, Kongjang Adugamari Lainana, Nivedita Kobi, Mairapaibi Nupia Manahai, Assam Rifles na Miyam da Sataragliba, Yod Minay Singasi, Kangban Namdabadage, Stat Asidagi Assam Rifles Lautu Kinaba, Stat Asida Lairiba, Central Institution Sing Thingbagi Kongjangasi, Chatabane. Kongjangasi Stat Asidagi Assam Rifles Lautok Trifauba Satakigani, Masida Stat Langak Amadi CSO Singnaso Kongjang Asida, Sogalakani Haibagi Tazaba Lay Hainasu Mahanamakataki. Koina ngasi phawbada akoina changjaliba khongjang lanjen sigi akoigi panthung pham mai pakpado akoi phangdri phawba akoi khongjang changsina khini sigi sidaida akoi siba changba haiba akoi tambangam de adubu akoina ngasi dagi thong loliba Neilit Center sigi moigi official staff students singna akoi ngasi fully support tawbira I makoi busu akoi thagatchai adubu akoi Assam Rifle si Manipur dagi mara phungna muthatriba phawba lokthoktriba phawba akoina central institution si akoi thong Kini hangan giroi ran ta honja giroi aduga akoi sigi gi leibak sigi ihauda akoi fully akoi gi oina akoi gi torban kheti lekai mara pai bi oina akoi khongjang changshin gini amata oiba khongpham phongda bi warep ta akoi lepmina khini Marak Sida Central Educational Institution Sing Thingbagi Kongjang Changsin Biganu Haina Mahiroi Loop Taruna Miyamda Apil Torakli. Mahiroi Loop Ama Yauna MSF Desham KSA Shuk Amadi MSK President Singna Kudek Piduna Thadurakba Mahiroi Loop Taruki Cherol Amanahai Hausik Thogliba Irang Asida Assam Rifles Amadi Center Gi Thawongda Pendaduna Miyamna Handak Lamdam Asida Lairiba Central Educational Institution Sing Thingbagi Kongjang Changsilagliba Si Tawbigano Asigumba Kongjang Asina Hena Mangjaba Nang Batanatana Aikoigi Pangal Sonthabagi Maram Ama Oigani Lamdam Asida Lairiba Central Institution Sing Maruoina RIMS Manipur University Kau Triple IT Manipur NEET CPET ICAR Neilit Amadi ICM na chingba institution kya thingba taragadi isagi ikongda singjang na yansinjaba oina thokani Amaromda langi chaitheng nanglaba aikoigi kunai asida asigumba thawong asina kunai asigi pangal sonta hanba amo ehengani asigumba maram singasi leibana mahiroi singamade leibak miyam gi khanbiduna Central Institution sing thingbagi kongjang sathabiganu haina cherolasina makatari